ngasi December ki tang kunteret 2023 nuwit asida Federation of Homing Office kom Union Vice President MK Mangte kom na singdok saning ba mafam maka yo council committee na thola iba zero sigi matung inna akoi makada sang iriba makada moigi letter hitsida kom Union aiduna makada izari masi tasenama sigi potsi kom Union ge ayaba kariyama tsu yaude aduna matung dasu ayaba yauduna yongmi council na atopa organization singna kom Union ge ayaba yauduna kana matuna makoi ge letter hitta happy dana basu ningsingjari adu komdi akoi komdi komda lejagani maramdi akoi komdi yek sarai leba indigenous people amani aduna akoi hojujuksu akoi Federation of Homiga satminaraga akoi gi hojujuk leba yek sarai sibu akoi Manipur bu kandabi yade haibgi wakalonda hingjari ba adugumba akoi kom Union ni aduna sigumba tungda atopa organizing na sigumba letter sibu sijinabiraga makada sumaina tobiraiba khudingmakchi tobidana ba hainasu kom Union gi Vice President MK Mangte kom na sengdoksari